Arambai Tengol Sengmai Unit ki Robin Mangang Khwairakpam na thadorokpa update amakak mayamgi mafamda paudom zaromge. Police ki mating da pangaga leiba aikhoidana samonga tauba sigumba minai masa IPS amabu wanted lautoktuna hatpada case reward pini ga haiba sidana police na tuminna leidoribro. Separate administration natraga union territory pi kre haina khanba natraga lauba yarabro haina phongdorokle. Matangi update asina NSCN warns Kuki after killing of Tengol Naga in Myanmar. Myanmar da Kuki na Tengol Naga hat kibagi matungda NSCN na Kuki da warning pirakpagi matangni. 2024 February gi tang tarada Myanmar gi Faiko koba khun amada honpam chinthung koba Tengol community gi miyoi ama Kuki National Army bina hat kharba matungda NSCN na Kuki singi mathakta lan kai horaktana ba section wa thamkibani. Asuk sang na Manipur da chatharakliba Kuki amasung Maitai gi marakta thokliba conflict asida Naga miyamna Maikai amatagi michang changdana neutral oina thabak tawduna lakhibani aduga Myanmar dagi takthok piraklaba Kuki sing amasung Imphal dagi lanjenarakiba Kuki singbu Naga miyamna mateng pangduna lakhibani aduga mateng pangbiriba midubu ongkhattuna hatoklaklabadi sauningakpa haibasi masana tabani aduga Tengol civil society organization singna Faiko hairiba khun aduda chattuna asiba haksang adu loruna bohonaba matamda khungi lusingba amasung khunja singna taram na tawkhidaba adugi damakta su NSCN na nungaitaba phongdokli aduna asigumba tamthiba miyoibagi lichat na taba thodok sing asi matungda thoandanaba su warning piri aduga Naga singi oiba geopolitical gi oiba right sing khongauna dabida Kuki gi miyamga Naga singa punna hingminnabagi shanti leina ingna tapna mara tapna panminnanaba su NSCN na phongdokli matangi update asina Arambai Tengol gi korongan ba khumandagini hojik tawrise communal conflict nate laibak amada illegal immigrants singna landaraklaga ireibak munnaba thukainaba honarakpani atopa update amadana ai hanadagisu mayamna celebrity ni kaina tawriba mayamse amata follow tawrakte phana afawbo oisunu maraibak maphurup nungsibagi mami tadaba amata ikai khumna jarakte aroibada Rohan film dagi update amakatang pathokjage wagaidai horaga sugnu fawbagi lambi da leiriba pothole singse laikai gi club singna daita lobiraga ching leibak na menbiradi lan chaliba ichilinau singda yam nungai jagani noluk chariba khulngak pasing